ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯆꯀ꯭ꯔꯤꯖꯥꯎ 12 ꯁꯨꯕ ꯇꯥꯡꯀꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯑꯣꯟꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯨꯡꯁꯤꯅ ꯅꯨꯡꯁꯤꯗꯕ ꯁꯥꯔꯕ ꯃꯥꯒꯤ ꯃꯔꯥꯜ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯁꯨꯡꯅꯨꯡꯍꯦꯛ ꯅꯨꯡꯁꯤꯈꯤꯗꯕ꯭ꯔꯥ ꯅꯨꯡꯖꯥꯃꯥꯅ ꯃꯥꯟꯖꯃꯥꯕꯨ? ꯍꯟꯖꯤꯟ ꯋꯥꯍꯪꯁꯤ ꯈꯛꯅꯤ ꯍꯪꯅꯤꯡꯈꯤꯕꯁꯨ ꯃꯥꯟꯖꯃꯥꯅ ꯅꯨꯡꯖꯥ ꯃꯐꯝꯗ ꯐꯪꯈꯤꯗ꯭ꯔꯕ ꯄꯥꯎꯈꯨꯝꯅꯤ, ꯐꯪꯂꯔꯣꯏꯗꯕ ꯄꯥꯎꯈꯨꯝ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯄꯣꯛꯁꯤꯃꯒꯤ? ꯋꯥꯏ ꯍꯥꯏꯅꯕ ꯀꯥꯏꯅꯕꯒꯤ ꯃꯆꯥꯛꯇꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯔꯝꯒꯗ꯭ꯔꯥ? ꯊꯥꯖꯗꯦ꯫ ꯀꯥꯏꯅꯕ ꯀꯧꯕ ꯃꯥꯗꯨꯗꯤ ꯀꯥꯏꯅꯗ꯭ꯔꯤꯉꯩ ꯅꯣꯡꯃꯇ ꯑꯣꯏꯁꯨ ꯅꯨꯡꯁꯤꯅꯔꯝꯅꯤ, ꯅꯣꯡꯃꯇ ꯑꯣꯏꯁꯨ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯅꯔꯝꯅꯤ, ꯅꯣꯡꯃꯇ ꯑꯣꯏꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯤ? ꯇꯣꯜꯂꯤꯗꯀꯣ ꯊꯧꯕ, ꯇꯣꯟꯕꯗꯒꯤ ꯇꯣꯟꯕ ꯍꯥꯏꯕꯗꯣ ꯅꯪꯅ ꯍꯦꯛ ꯃꯑꯣꯏꯔꯤꯗꯀꯣ꯫ ꯈꯜꯂꯨꯕꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯤ ꯃꯇꯧꯗꯣ ꯍꯟꯖꯤꯟ ꯑꯣꯟꯈꯤꯕꯅꯤ ꯃꯐꯝꯗ, ꯅꯨꯡꯖꯥ ꯃꯐꯝꯗ ꯏꯀꯥꯏ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯍꯟꯖꯤꯟ ꯅꯨꯡꯖꯥ ꯃꯐꯝꯗ ꯆꯀ꯭ꯔꯤꯖꯥꯎꯁꯨ ꯍꯟꯖꯤꯟ ꯅꯨꯡꯖꯥ ꯃꯐꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯁꯤꯟꯅꯕ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯁꯛ ꯑꯃ꯫ ꯃꯗꯨꯃꯛꯅꯔꯥ ꯅꯨꯡꯖꯥꯃꯥꯅꯁꯨ ꯌꯥꯔꯛꯇ꯭ꯔꯤꯕꯗꯨ? ꯃꯗꯨꯃꯛꯅꯔꯥ ꯅꯨꯡꯖꯥꯃꯥꯅ ꯋꯥ ꯑꯃꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯗ꯭ꯔꯤꯕ? ꯃꯗꯨꯃꯛꯅꯔꯥ ꯅꯨꯡꯖꯥꯃꯥꯅ ꯃꯥꯕꯨ ꯅꯥꯊꯩꯗꯨꯅ ꯆꯠꯂꯤꯕꯗꯨ? ꯈꯟꯕꯗ ꯋꯥꯏ, ꯇꯁꯦꯡꯅ ꯋꯥꯏ꯫ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯂꯤ ꯃꯇꯧꯗꯨꯗ ꯍꯟꯖꯤꯟ ꯅꯪꯒꯤ ꯈꯟꯕꯗ ꯏꯋꯥꯗ ꯋꯥꯍꯜꯂꯤ꯫ ꯅꯨꯡꯖꯥꯃꯥꯅ ꯃꯗꯨ ꯃꯃꯥꯟ ꯏꯁꯣꯟ ꯁꯣꯟꯕꯤ ꯑꯃ ꯑꯣꯏꯔꯝꯕꯅꯔꯥ? ꯀꯩꯒꯨꯝꯕꯤ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯇꯕ, ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯇꯕꯗꯣ ꯃꯗꯨꯅꯔꯥ? ꯊꯧꯕꯗꯣ ꯃꯔꯝ ꯀꯌꯥꯝꯅ ꯃꯣꯛꯈ꯭ꯔꯦ, ꯉꯥꯎꯁꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯂꯝꯕꯤꯗ ꯆꯥꯗꯨꯅ ꯂꯩꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯃꯣꯛꯀꯗꯕ ꯃꯔꯝꯅꯣ ꯈꯪꯗꯦ, ꯃꯣꯛꯑꯦ ꯉꯁꯤꯗꯤ꯫ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛꯀ ꯊꯣꯡ ꯂꯩꯔꯝꯕꯗ ꯎꯕꯗ ꯀꯨꯟꯖꯣꯗꯤ ꯑꯃꯨꯛꯇꯣꯏꯕ ꯉꯛꯄꯗ ꯈꯝ ꯊꯦꯡꯂꯤ꯫ ꯄ꯭ꯔꯞꯀ ꯆꯪꯁꯤꯜꯂꯛꯂꯤ ꯀꯨꯟꯖꯣ꯫ ꯃꯆꯥꯒꯤ ꯇꯨꯡꯗꯨꯗ ꯂꯦꯞꯂꯗꯨꯅ ꯈꯪꯍꯥꯏꯒ ꯍꯥꯏꯔꯛꯂꯤ, ꯅꯪꯍꯧꯔꯣꯏ ꯃꯇꯥꯡꯒꯣ ꯌꯥꯝ ꯉꯛꯅ꯫ ꯀꯩꯗꯧꯔꯤꯅꯣ ꯅꯪꯅ ꯆꯥꯛꯈꯨꯝꯗꯨꯗ? ꯊꯋꯥꯒ ꯁꯥꯔꯛꯇꯦ ꯅꯨꯄꯥꯗꯣ ꯃꯣꯡ ꯍꯥꯗꯅ ꯇꯞꯅꯒ ꯈꯨꯝꯂꯛꯂꯤ꯫ ꯆꯥꯛ ꯊꯣꯡꯉꯤꯅꯤ ꯀꯩꯅꯣ ꯕꯕꯥ, ꯎꯕꯤꯗ꯭ꯔꯕꯣ? ꯍꯩ, ꯊꯣꯔꯛꯑꯣ ꯂꯥꯎ꯫ ꯏꯔꯨꯖꯩ ꯈꯪꯗꯦ, ꯂꯨꯖꯗꯦ ꯈꯪꯗꯦ꯫ ꯆꯥꯛꯈꯨꯝꯗꯨꯗ ꯑꯃꯥꯡ ꯑꯁꯦꯡ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯍꯩ, ꯂꯣꯏꯃꯛ ꯊꯣꯛꯄ ꯇꯥꯔꯦꯅꯦ ꯍꯩ꯫ ꯕꯕꯥ, ꯏꯔꯨꯖꯕꯩꯅꯤ, ꯆꯥꯛꯈꯨꯝ ꯆꯪꯉꯤꯁꯦ꯫ ꯃꯗꯨꯗꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯤ ꯀꯨꯟꯖꯣꯗꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯍꯪꯂꯛꯂꯤ꯫ ꯀꯩ ꯅꯨꯃꯤꯠꯅꯣꯅꯦ ꯅꯪꯕꯣ? ꯑꯌꯨꯛꯀꯤ ꯗꯛ ꯊꯥꯕ ꯆꯠꯂꯣꯏꯗ꯭ꯔꯣ? ꯆꯠꯂꯣꯏ꯫ ꯑꯗꯨꯛ ꯂꯦꯝꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯗꯨꯗ ꯀꯨꯟꯖꯣ ꯄꯥꯈꯠꯂꯞ ꯃꯆꯥꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯈꯖꯤꯛ ꯆꯤꯡꯊꯣꯛꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯀꯩꯒꯤꯅꯣꯅꯦ ꯍꯩ, ꯆꯠꯂꯣ꯫ ꯅꯪꯅ ꯆꯠꯄꯤꯗ꯭ꯔꯗꯤ ꯃꯤꯒꯤ ꯌꯣꯟꯐꯝꯗꯣ ꯃꯨꯠꯂꯅꯤꯅꯦ ꯍꯩ, ꯊꯣꯔꯛꯑꯣ, ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯒꯦ꯫ ꯑꯁ, ꯊꯥꯗꯧꯕ, ꯀꯩꯅꯣꯅꯦ? ꯃꯈꯨꯠꯀꯗꯣ ꯃꯄꯥꯟꯗꯒꯤ ꯀꯟꯊꯣꯛꯂꯒ ꯅꯥꯟꯊꯣꯔꯛꯂꯤ꯫ ꯕꯕꯥ, ꯑꯩ ꯌꯨ ꯊꯛꯇ꯭ꯔꯤ꯫ ꯍꯥꯏ, ꯀꯩꯗꯧꯋꯦ? ꯅꯪꯕꯨ ꯔꯤꯚꯔꯒꯗꯣ ꯁꯣꯛꯑꯕ꯭ꯔꯅꯦ ꯍꯩ? ꯅꯠꯇꯦꯗ, ꯀꯔꯤ ꯋꯥꯅꯣ ꯑꯣꯟꯊꯣꯛꯄ? ꯍꯦ, ꯑꯩꯒꯤ ꯋꯥꯁꯦ ꯅꯠꯇꯦ ꯑꯣꯟꯊꯣꯛꯄ ꯑꯣꯏꯔꯤꯁꯦ, ꯅꯪꯒꯤꯗꯨꯅꯤꯅꯦ ꯍꯩ, ꯑꯣꯟꯊꯣꯛꯏꯗꯤ꯫ ꯕꯕꯥ, ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ, ꯆꯥꯛꯁꯤꯡ ꯍꯦꯛꯇ ꯊꯣꯡꯒꯦ, ꯂꯣꯏꯔꯒ ꯍꯥꯏꯔꯛꯑꯒꯦ꯫ ꯀꯨꯟꯖꯣ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯂꯤ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎꯕ ꯑꯃꯒꯁꯨ ꯐꯥꯎꯖꯔꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯊꯥꯖꯗ꯭ꯔꯗꯨꯅ ꯍꯪꯂꯛꯂꯤ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, ꯑꯗꯣ ꯏꯆꯥꯕꯨ ꯇꯁꯦꯡꯅ ꯊꯛꯇ꯭ꯔꯕ꯭ꯔꯅꯦꯍꯦ? ꯍꯣꯏ, ꯊꯛꯇ꯭ꯔꯦ ꯕꯕꯥ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯈꯔ ꯀꯨꯏꯔꯦ꯫ ꯄꯨꯡ ꯀꯌꯥ ꯐꯥꯔꯒꯦꯅꯦ? ꯑꯁ, ꯕꯕꯥ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯗꯣꯔꯤ꯫ ꯍꯥꯏꯔꯧꯅꯦ ꯍꯩ, ꯌꯨꯗ ꯆꯣꯞꯈ꯭ꯔꯕ ꯏꯆꯥꯅ ꯌꯨ ꯊꯛꯇꯕꯩ ꯃꯔꯝꯗꯨꯁꯨ ꯏꯄꯥ ꯇꯥꯅꯤꯡꯉꯤꯅꯦ ꯍꯩ꯫ ꯑꯣ, ꯀꯣꯟꯅ ꯈꯪꯉꯣ꯫ ꯍꯥꯏꯔꯛꯑꯣꯗꯅ꯫ ꯑꯁ, ꯑꯗꯣ ꯃꯃꯤꯠꯀꯗꯣ ꯃꯄꯥꯗ ꯇꯊꯛ ꯌꯦꯡꯂꯛꯂꯤ꯫ ꯑꯗꯣ ꯕꯕꯥ, ꯑꯩ ꯊꯕꯛꯁꯦ ꯀꯨꯏꯅ ꯇꯧꯕ ꯇꯜꯂꯤ꯫ ꯊꯥ 5-6 ꯇꯧꯒꯦ, ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯏꯝꯐꯥꯜꯗ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯐꯝ ꯑꯝꯇ ꯁꯥꯒꯦ꯫ ꯕꯕꯥꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯑꯣ꯫ ꯑꯩꯒꯤꯗ ꯈꯔ ꯇꯨꯡꯁꯤꯟꯖꯕꯁꯤꯅꯗꯤ ꯀꯣꯟꯅꯔꯔꯣꯏ꯫ ꯀꯨꯟꯖꯣꯗꯤ ꯉꯛꯄꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤ꯫ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯌꯥꯝ ꯃꯥꯟꯅꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯀꯨꯟꯖꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯃꯄꯥ ꯑꯣꯏꯕꯗꯨ ꯉꯛꯂꯤ ꯇꯁꯦꯡꯅ, ꯈꯖꯤꯛ ꯈꯔꯥꯛꯀ ꯉꯛꯄ ꯅꯠꯇꯦ, ꯁꯥꯊꯤꯅ ꯉꯛꯂꯤ, ꯇꯁꯦꯡꯅ ꯉꯛꯂꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ꯫ ꯍꯩ, ꯏꯕꯨꯡꯉꯣ, ꯉꯁꯤꯁꯤꯕꯨ ꯅꯨꯃꯤꯠ ꯀꯔꯝꯗꯩ ꯊꯣꯛꯈꯤꯒꯦꯅꯦ ꯍꯩ? ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯊꯧꯕꯗꯣ ꯏꯀꯥꯏꯔꯞꯀ ꯇꯧꯖꯔꯤ ꯃꯁꯥꯗꯣ꯫ ꯀꯩꯒꯤꯗ ꯏꯀꯥꯏꯔꯣꯏ, ꯏꯀꯥꯏꯐꯝ ꯊꯣꯛꯄꯅꯤ꯫
ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯝꯕ ꯃꯥꯅ ꯉꯥꯎꯁꯤꯟꯅꯔꯛꯇꯕꯗ ꯉꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯃꯥꯏꯒꯗꯨ ꯉꯥꯡꯁꯜꯂꯦ ꯅꯨꯄꯥꯗꯣ ꯏꯀꯥꯏ ꯈꯪꯕꯗ ꯅꯨꯄꯥꯅ ꯇꯗꯧꯅ ꯍꯩꯈꯥꯡꯒꯨꯝ ꯉꯥꯡꯁꯜꯂꯦ꯫ ꯕꯕꯥ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯣ ꯑꯩꯗꯤ꯫ ꯃꯄꯥꯅꯤꯗꯨ ꯑꯃꯨꯛ ꯊꯥꯖꯗꯅ ꯍꯪꯂꯛꯂꯦ ꯑꯃꯨꯛꯀꯁꯨ꯫ ꯅꯨꯃꯤꯠꯁꯤ ꯉꯁꯤꯕꯨ ꯂꯩꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯈ꯭ꯔꯤꯕ ꯍꯥꯏꯋꯥꯅꯤꯃꯤ ꯅꯪꯕꯣ꯫ ꯏꯀꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯏꯀꯥꯏꯕꯅꯤ ꯃꯄꯥꯅ ꯃꯔꯣꯜ ꯑꯃ ꯊꯥꯖꯗꯕꯅꯤ ꯊꯧꯕꯗꯣ ꯏꯒ ꯀꯥꯝꯕ ꯑꯃꯗꯨꯝ ꯌꯥꯎꯁꯜꯂꯛꯂꯦ꯫ ꯕꯕꯥ ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯅꯪꯒꯤꯁꯤꯕꯨ ꯁꯦꯡꯉꯕꯣ? ꯍꯣꯏꯕ ꯁꯦꯡꯉꯤ ꯄꯩꯁꯥ ꯔꯦꯗꯤ ꯇꯧꯔꯣ꯫ ꯑꯗꯣ ꯑꯃꯨꯛꯀꯤ ꯈꯨꯗꯛꯇ ꯂꯣꯏ ꯁꯔꯕꯅ ꯁꯥꯔꯗꯤ ꯀꯝꯗꯧꯕ ꯍꯥ? ꯏꯄꯥ ꯊꯥꯖꯗꯦꯀꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯏꯄꯥ ꯏꯊꯥ ꯊꯥꯖꯗꯦ ꯀꯥꯟꯅꯗꯦ ꯆꯠꯂꯨꯅꯦꯍꯦ꯫ ꯏꯀꯥꯏꯃꯟꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯁꯥꯎꯖꯜꯂꯛꯂꯦ ꯃꯄꯥ ꯏꯕꯨꯡꯉꯣꯗꯣ꯫ ꯌꯥꯔꯦ ꯄꯜꯂꯛꯑꯅꯨ ꯌꯨꯗꯣ ꯌꯥꯝ ꯍꯩꯅꯗꯦ꯫ ꯏꯃꯥꯏ ꯍꯧꯖꯤꯛꯇꯤ ꯍꯩꯅꯗꯕ꯭ꯔꯣꯅꯦꯍꯦ? ꯉꯥꯏꯈꯣ ꯆꯥꯛꯁꯦ ꯅꯪꯅ ꯑꯁꯦꯡꯕ ꯊꯣꯡꯗꯧꯔꯤꯕ꯭ꯔꯅꯦꯍꯦ? ꯍꯣꯏ ꯆꯦꯡ ꯆꯥꯝꯃꯤꯁꯦ ꯎꯗ꯭ꯔꯣ? ꯆꯦꯡ ꯁꯨꯔꯝꯗꯥꯏꯗ ꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇ꯭ꯔꯗꯤ? ꯕꯕꯥ ꯑꯩ ꯉꯥꯎꯁꯤꯟꯅꯗ꯭ꯔꯕꯅꯤ꯫ ꯀꯨꯟꯖꯣ ꯅꯨꯡꯐꯤꯠꯀ ꯇꯧꯔꯛꯂꯗꯨꯅ ꯊꯣꯡꯉꯣ ꯑꯗꯨꯗꯤ꯫ ꯍꯣꯏ ꯖꯒꯥ ꯀꯥꯅꯤꯀꯣ ꯅꯪ ꯐꯗꯣꯛ ꯊꯣꯡꯕꯗꯨꯗ꯫ ꯕꯕꯥꯒꯤ ꯍꯥꯞꯄꯝꯒꯦ ꯖꯒꯥꯗꯣ꯫ ꯀꯨꯟꯖꯣ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯂꯦ ꯃꯆꯥꯒꯤ ꯋꯥꯗꯨꯗ꯫ ꯉꯁꯤ ꯏꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯃꯤꯠꯁꯤꯗꯕꯨ ꯖꯒꯥꯗ ꯅꯠꯇꯦꯅꯦ ꯆꯦꯡ ꯆꯪꯉꯁꯨ ꯆꯥꯔꯗꯧꯅꯤ꯫ ꯊꯣꯡꯉꯣ ꯑꯩ ꯆꯥꯏꯊꯧꯔꯒꯦ꯫ ꯈꯣꯡꯀꯥꯞ ꯈꯔ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯔꯨꯔꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯊꯥꯖꯗ꯭ꯔꯗꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯇꯨꯡ ꯍꯟꯖꯤꯜꯂꯛꯂꯗꯨꯅ ꯃꯉꯛꯀꯗꯣ ꯈꯔ ꯂꯦꯠꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯕꯨꯡꯉꯣ ꯅꯪꯅ ꯊꯣꯡꯗꯣꯔꯤꯕ ꯏꯟꯁꯥꯡꯗꯨꯕꯨ ꯍꯥꯎꯒꯗ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯕꯕꯥ ꯆꯥꯔꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ꯫ ꯍꯣꯏꯗꯦ ꯑꯁꯨꯛ ꯌꯥꯝ ꯃꯥꯅ ꯍꯥꯏꯔꯗꯕꯨ ꯊꯣꯡꯍꯧꯔꯣ ꯏꯄꯥ ꯆꯠꯂꯤ꯫ ꯀꯨꯟꯖꯣꯗꯣ ꯃꯆꯥꯒꯤ ꯑꯑꯣꯟꯕ ꯃꯇꯧꯗꯨꯗ ꯍꯔꯥꯎ ꯅꯨꯡꯐꯤꯠ ꯇꯧꯗꯨꯅ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯕꯗꯣ ꯅꯣꯛꯃꯤ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯖꯦꯛꯁꯟꯗꯨ ꯇꯐꯤꯡ ꯁꯨꯃꯥꯡꯗꯨꯗ ꯒꯥꯔꯤꯗꯣ ꯄ꯭ꯔꯞ ꯈꯥꯝꯂꯝꯂꯒ ꯏꯃꯨꯡꯗ ꯍꯦꯛꯇ ꯂꯥꯎꯗꯨꯅ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯊꯣꯏꯕꯗꯨ ꯖꯦꯛꯁꯟꯒꯤ ꯏꯄꯤꯡ ꯐꯤꯡꯕ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯆꯥꯛꯈꯨꯝꯗꯒꯤ ꯆꯦꯒꯞ ꯇꯨꯝꯃꯒ ꯆꯦꯟꯊꯣꯔꯛꯂꯤ ꯍꯥꯊꯨ ꯌꯥꯝ ꯄꯥꯈꯠꯅ꯫ ꯅꯣꯏ ꯁꯤꯡꯒꯤꯖꯟꯗꯨ ꯂꯩꯇ꯭ꯔꯣ? ꯊꯕꯛ? ꯀꯩ ꯊꯕꯛ ꯃꯥꯗꯤ? ꯑꯩ ꯂꯩꯔꯤꯁꯤ ꯀꯩ ꯑꯣꯏꯅ ꯈꯟꯖꯥꯅꯣ? ꯂꯥꯛꯅꯤꯗꯤ ꯍꯥꯏꯔꯝꯗꯦꯅ꯫ ꯖꯦꯛꯁꯟ ꯄꯤꯁꯨꯝꯒꯗꯣ ꯅꯥꯝꯃ ꯊꯥꯡꯒꯠꯂꯛꯂꯒ ꯊꯣꯏꯕꯗ ꯌꯦꯡꯂꯛꯂꯤ꯫ ꯊꯣꯏꯕ ꯑꯃꯨꯛ ꯁꯥꯏꯔꯛꯂꯤ꯫ ꯆꯥꯛ ꯁꯔꯨꯛꯁꯨ ꯍꯥꯞꯇ꯭ꯔꯤ꯫ ꯖꯦꯛꯁꯟ ꯈꯪꯁꯥꯎꯅ ꯁꯥꯎꯒꯠꯂꯛꯂꯤ꯫ ꯃꯍꯥ ꯆꯟꯗꯟꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯦꯟ ꯊꯣꯡꯉꯦ ꯊꯦꯡꯉꯦ ꯂꯥꯛꯑꯣ ꯀꯥꯏꯅꯒ ꯁꯞꯇꯤ ꯇꯧꯔꯒ ꯃꯥꯅ ꯊꯕꯛ ꯆꯠꯄ? ꯍꯥꯏꯔꯝꯗ꯭ꯔꯣ ꯍꯥꯏꯁꯦ? ꯊꯕꯛ ꯃꯐꯝꯗꯩꯅꯤ ꯑꯩꯅ ꯆꯠꯂꯛꯏꯁꯦꯀꯣ꯫ ꯊꯣꯏꯕ ꯀꯟꯅꯒ ꯅꯣꯛꯈꯠꯂꯛꯂꯤ ꯖꯦꯛꯁꯟꯒꯤ ꯋꯥꯗꯨꯗ꯫ ꯑꯩꯈꯣꯏ ꯗꯥꯕꯨꯡꯁꯦ ꯄ꯭ꯔꯦꯡꯀ ꯌꯥꯝ ꯊꯤ ꯍꯩꯕ ꯃꯑꯣꯡꯅꯤꯅꯦ꯫ ꯌꯥꯏ ꯑꯩꯅ ꯌꯥꯏ ꯍꯥꯏꯁꯤꯅꯤ꯫ ꯂꯩꯃꯁꯨ ꯖꯦꯛꯁꯟꯒ ꯊꯣꯏꯕꯒꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ꯫ ꯍꯩꯃꯥ ꯅꯪ ꯌꯧꯔꯛꯑꯕ꯭ꯔꯥ? ꯖꯦꯛꯁꯟ ꯂꯩꯃꯗ ꯐꯠ ꯌꯦꯡꯂꯒ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯝꯂꯤ꯫ ꯏꯃꯥꯁꯦ ꯌꯥꯔꯦ ꯏꯃꯥꯁꯦ ꯏꯁꯦ ꯌꯥꯝꯅ ꯀꯥꯗꯧꯔꯤ ꯑꯩ꯫ ꯑꯃ ꯁꯂꯥꯡꯀꯛ ꯃꯥꯟꯕꯗꯨꯅ ꯂꯥꯛꯑꯣꯅ ꯁꯞꯇꯤ ꯇꯧꯔꯒ ꯊꯕꯛ ꯆꯠꯈꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯍꯦ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯔꯥ ꯑꯗꯨꯅ ꯍꯥ? ꯂꯩꯃꯗ ꯅꯣꯡꯗꯨꯝ ꯅꯣꯛꯊꯣꯔꯛꯂꯤ ꯊꯣꯏꯕꯅ ꯌꯥꯝ ꯃꯥꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯨꯗ꯫ ꯀꯟꯅ ꯈꯣꯟꯖꯦꯜꯒ ꯊꯣꯡꯅ ꯅꯣꯛꯂꯛꯂꯤ꯫ ꯑꯩꯅ ꯄ꯭ꯔꯦꯡ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯗꯥꯕꯨꯡꯗꯣ ꯋꯥꯁꯔꯨꯝꯗ ꯂꯩꯕꯅꯤ ꯁꯥꯔꯤ ꯗꯥꯖꯦꯛ꯫ ꯊꯣꯏꯕ ꯀꯟꯅꯒ ꯅꯣꯛꯊꯔꯛꯂꯤ꯫ ꯆꯦꯒꯞꯇꯨꯒ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯆꯥꯛꯈꯨꯝ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯖꯦꯛꯁꯟ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯤ ꯊꯣꯏꯕ ꯄꯥꯅꯕꯒ ꯃꯥ ꯇꯜꯂꯤ꯫ ꯃꯥꯒꯤ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠꯇꯤ ꯃꯥꯟꯅꯅꯤꯡꯕꯅꯤ ꯆꯦꯟꯁꯤꯟꯈꯤꯕꯅ ꯍꯥꯟꯗꯨꯅ ꯎꯄꯥꯏꯒ ꯂꯩꯇ꯭ꯔꯤ꯫ ꯑꯣ ꯏꯃꯥꯁꯦ ꯑꯁꯤ ꯅꯨꯄꯤ ꯑꯃꯗ ꯊꯤꯖꯤꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯁꯤ ꯍꯦꯟꯃꯜꯂꯤ꯫ ꯑꯩꯉꯣꯟꯗꯒ ꯁꯥꯟꯅꯁꯜꯂꯛꯏ꯫ ꯍꯩ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯅ ꯂꯩꯔꯤꯕꯅꯤꯅꯦꯍꯦ꯫ ꯃꯌꯥ 39ꯁꯦ ꯊꯥꯡꯗꯣꯛꯑꯒ ꯍꯤꯒꯠꯄꯁꯤꯅꯤ ꯃꯥꯅ ꯄꯥꯝꯃꯤꯁꯦ꯫ ꯆꯪꯉꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ꯫ ꯍꯣꯏ ꯃꯥꯁꯤ꯫ ꯖꯦꯛꯁꯟ ꯏꯔꯤꯛ ꯈꯣꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯏꯔꯤꯛ ꯈꯣꯝꯕꯗꯣ ꯐꯣꯟꯗ ꯂꯥꯎ ꯊꯥꯗꯣꯛꯇꯨꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯔꯨ ꯂꯨꯕꯗ ꯉꯥꯏꯔꯤ ꯗ꯭ꯔꯦꯁ ꯑꯞꯀ ꯇꯧꯗ꯭ꯔꯤ ꯅꯪ ꯀꯩꯀꯩ ꯋꯥꯠꯂꯤꯅ ꯍꯪꯒꯦꯅ ꯆꯪꯂꯛꯄꯅꯤ꯫ ꯖꯦꯛꯁꯟꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯧꯗꯦꯝꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯏꯔꯤꯛ ꯈꯣꯝꯕ ꯊꯣꯡꯂꯣꯝꯗ ꯐꯠꯀ ꯌꯦꯡꯊꯣꯔꯛꯂꯤ꯫
ꯂꯥꯛꯑꯕꯣ ꯗ꯭ꯔꯦꯁ ꯁꯦꯠꯂꯛꯈꯤꯒꯦ ꯑꯗꯨꯒ ꯀꯨꯝꯃꯁꯦ ꯐꯅꯤ ꯐꯅꯤ ꯂꯣꯏꯁꯤꯟꯕꯤꯌꯨ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩ ꯊꯝꯃꯦꯀꯣ ꯊꯕꯛ ꯌꯥꯝꯃꯤ ꯍꯣꯏ ꯌꯥꯝꯕ ꯍꯞꯇꯥ 2-3ꯗꯤ ꯁꯨꯖꯜꯂꯛꯂꯤ ꯑꯁꯦꯡꯕꯃꯛꯀꯤ ꯊꯧꯕꯗꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯂꯂꯩꯕꯤꯗꯨ ꯃꯁꯥꯗ ꯏꯍꯥꯡ ꯍꯥꯡꯕ ꯏꯆꯤꯛ ꯆꯤꯛꯄ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯖꯩ ꯉꯍꯥꯟꯈꯩ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕ ꯌꯥꯏ ꯃꯔꯝꯗꯤ ꯍꯥꯟꯅꯗꯤ ꯃꯥꯅ ꯊꯧꯕꯕꯨ ꯎꯍꯧꯗꯕ ꯅꯨꯃꯤꯠ ꯅꯣꯡꯃꯇ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯍꯞꯇꯥ 2-3ꯒ ꯁꯨꯖꯜꯂꯛꯂꯤ ꯎꯕ ꯐꯪꯈꯤꯗꯕ ꯃꯃꯥꯡꯒꯤ ꯎꯕ ꯐꯪꯈꯤꯗꯕꯗꯨꯗꯤ ꯀꯩꯁꯨ ꯊꯣꯏꯅꯕꯨ ꯈꯜꯂꯨꯗꯕꯅꯤ ꯍꯟꯗꯛꯇꯤ ꯌꯥꯗ꯭ꯔꯦ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯣ ꯅꯥꯀꯣꯡꯗꯨꯗ ꯁꯤꯟꯖꯥꯏꯒꯤꯔꯔꯤ ꯇꯥꯔꯔꯤ ꯐꯅ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯁꯅꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯕ ꯀꯣꯏꯁꯤꯟ ꯁꯦꯟꯅꯔꯝꯕ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ 2-3ꯂꯛ ꯎꯖꯈꯤꯕ ꯃꯤꯁꯛ ꯑꯃꯅ ꯎꯔꯛꯇꯕ ꯍꯞꯇꯥ 2-3 ꯁꯨꯖꯜꯂꯛꯄꯗꯨꯗꯗꯤ ꯀꯔꯝꯕ ꯊꯃꯣꯏꯅ ꯂꯩꯇꯥꯅ ꯂꯩꯉꯝꯒꯅꯤ ꯂꯂꯩꯕꯤꯗꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯊꯃꯣꯏꯗꯣ ꯊꯦꯝꯖꯤꯟꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯄꯥꯎꯕꯨ ꯇꯝꯖꯒꯦ ꯈꯟ ꯂꯂꯩꯕꯤ ꯆꯅꯨ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯅꯣꯡꯃꯇ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯕ ꯅꯨꯄꯤꯅꯤ ꯃꯊꯧꯅ ꯆꯤꯟꯕꯅ ꯊꯕꯛ ꯅꯣꯝꯅꯕ ꯍꯣꯠꯅꯕꯗ ꯁꯪꯖꯗꯕꯤꯅꯤ ꯀꯦꯅꯤ ꯀꯥꯎꯕꯤꯅꯤ ꯉꯁꯤꯗꯕꯨ ꯋꯥꯈꯜꯗꯨ ꯂꯩꯇꯥꯃꯟꯗꯕꯗꯒꯤ ꯈꯪꯐꯝ ꯈꯪꯗ ꯁꯨꯝ ꯃꯔꯝ ꯂꯩꯇ ꯀꯨꯏꯊꯣꯔꯛꯄꯅꯤ ꯃꯔꯝ ꯍꯪꯂꯛꯄꯗ ꯀꯩ ꯈꯨꯝꯅꯤ ꯍꯥꯏꯕ ꯃꯥ ꯍꯥꯟꯅꯅ ꯈꯟꯗꯨꯅ ꯂꯥꯛꯂꯕꯅꯤ ꯁꯦꯝ ꯁꯥꯔꯛꯂꯕꯅꯤ ꯑꯣꯏꯗꯕꯅ ꯑꯋꯣꯏ ꯃꯁꯥꯅ ꯉꯥꯡꯂꯛꯇꯧꯔꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤ ꯍꯥꯛꯇꯛꯇ ꯑꯣꯏꯗꯧꯔꯤ ꯆꯤꯟꯊꯤꯕꯤ ꯃꯁꯨꯝꯂꯥꯡꯒꯤ ꯆꯤꯟꯊꯤꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯗꯧꯔꯤꯕ꯭ꯔꯥ ꯃꯥꯟꯖ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨꯗꯤ ꯀꯨꯏꯔꯕꯅꯤ ꯋꯥꯍꯩ ꯃꯇꯤꯛ ꯈꯔꯗꯨꯅ ꯑꯣꯠꯄꯁꯤ ꯇꯨꯝꯕ ꯐꯥꯎꯕ ꯍꯦꯛ ꯑꯣꯠꯂꯕꯅꯤ ꯑꯣꯠꯄꯒ ꯅꯠꯇꯦ ꯐꯖꯅ ꯑꯣꯠꯂꯕꯅꯤ ꯑꯣꯠꯃꯟꯕꯗꯨꯅ ꯃꯌꯨꯝꯗ ꯂꯩꯕꯗꯨ ꯂꯩꯐꯝ ꯈꯪꯗ ꯆꯅꯨ ꯍꯣꯏ ꯇꯝꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯅꯤ ꯂꯂꯩꯕꯤꯅ ꯆꯅꯨ ꯍꯣꯏ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄꯗ ꯃꯅꯝ ꯃꯃꯤꯗꯥꯗꯣ ꯃꯥꯡꯒꯣꯜ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯥ ꯏꯂꯨꯝ ꯂꯨꯝꯂꯕ ꯃꯥꯅ ꯋꯥꯏ ꯁꯤꯠꯂꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯌꯦꯡꯍꯩꯇ꯭ꯔꯤ ꯇꯧꯔꯤꯗꯣ ꯁꯨꯃꯥꯡ ꯃꯇꯣꯟꯗꯩ ꯃꯅꯝ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ ꯂꯂꯩꯕꯤ ꯍꯩꯃꯥ ꯏꯅꯝꯃ ꯀꯅꯥꯝ ꯂꯩꯇ꯭ꯔꯕ ꯇꯤꯍꯦꯗꯨꯒ ꯇꯧꯔꯤꯗꯨꯕ ꯃꯦꯗꯥꯗꯣ ꯃꯃꯩ ꯐꯅꯣꯟ ꯈꯜꯂꯛꯂꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯂꯩꯕꯤꯗꯣ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯌꯦꯡꯂꯗꯨꯅ ꯅꯨꯡꯁꯤꯅ ꯀꯧꯖꯔꯛꯂꯤ ꯂꯂꯩꯕꯤ ꯍꯥꯎ ꯏꯅꯝꯃ ꯁꯝꯆꯤꯠꯀꯗꯣ ꯃꯇꯨꯡꯗ ꯐꯠ ꯂꯣꯠꯁꯤꯟꯈꯤ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯕꯦꯕꯥꯔ ꯎꯠꯂꯛꯂꯤ ꯃꯦꯗꯥꯗꯣ ꯏꯍꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯣ ꯃꯕꯨꯡꯒ ꯐꯥꯝꯗ ꯆꯠꯈꯤꯕꯅꯤꯅꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯅꯝꯃ ꯉꯥꯏꯍꯥꯛꯇꯤ ꯑꯣꯏꯔꯦ ꯊꯕꯛ ꯆꯤꯟꯈ꯭ꯔꯕ ꯏꯅꯥꯎꯅ ꯉꯁꯤ ꯂꯥꯛꯇꯣꯛꯇꯅ ꯂꯥꯛꯏꯁꯤꯕꯣ ꯌꯥꯝ ꯂꯨꯕ ꯋꯥꯔꯤꯒ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯗ ꯏꯅꯝꯃ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯌꯥꯝ ꯇꯟꯁꯤꯜꯂꯛꯑꯕ ꯈꯨꯔꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯔꯤꯕ ꯇꯣꯟꯍꯟꯕꯒ ꯂꯩꯍꯧꯏ ꯏꯅꯝꯃ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯕ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯅꯝꯃ ꯌꯥꯅꯤꯌꯦ ꯑꯗꯨꯗꯤ ꯅꯕꯣꯞ ꯆꯥꯁꯦ ꯏꯇꯣꯝꯇ ꯆꯥꯕ ꯇꯟ ꯂꯩꯔꯝꯃꯤꯅꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯣ ꯆꯥꯁꯦꯅ ꯍꯥꯏꯔꯝꯃꯒ ꯃꯕꯨꯡꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯥ ꯍꯥꯝꯈꯤꯒꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯩꯅ ꯌꯩꯅ ꯆꯥꯊꯔꯁꯤ ꯐꯥꯝꯒꯤ ꯅꯕꯥꯞꯇꯨꯔꯣ ꯏꯅꯝꯃ ꯃꯥꯅꯤ ꯃꯥꯅꯤ ꯅꯣꯏ ꯇꯥꯃꯣꯅ ꯉꯔꯥꯡ ꯍꯦꯛꯂꯛꯄꯅꯤ ꯉꯁꯥꯏꯗꯩ ꯏꯊꯟꯗ ꯆꯥꯕ ꯇꯟꯕꯩ ꯂꯩꯔꯝꯃꯤ ꯊꯥꯡ ꯄꯨꯊꯣꯔꯛꯀꯦ ꯐꯛ ꯊꯥꯔꯝꯃꯣꯀꯣ ꯍꯣꯏ ꯏꯅꯝꯃ ꯊꯣꯏꯗ꯭ꯔꯤꯡ ꯑꯁꯨꯕꯁꯨ ꯂꯩꯕꯅꯤ ꯍꯥꯎꯅ ꯍꯦꯛꯇ ꯃꯦꯠꯊꯔꯁꯤ ꯂꯂꯩꯕꯤꯗꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯥꯏꯐꯦꯠ ꯃꯃꯣꯟ ꯇꯧꯖꯔꯤ ꯃꯦꯗꯥꯁꯨ ꯊꯥꯡ ꯀꯩꯀꯥ ꯂꯧꯊꯣꯛꯄ ꯆꯪꯈ꯭ꯔꯦ ꯂꯂꯩꯕꯤꯁꯨ ꯅꯨꯡꯁꯥꯒ ꯍꯥꯏꯐꯦꯠ ꯐꯪꯕ ꯁꯨꯃꯥꯡꯒꯤ ꯃꯆꯤ ꯑꯃꯗ ꯐꯛꯇꯨ ꯊꯥꯔꯗꯨꯅ ꯅꯕꯥꯞꯇꯨ ꯂꯧꯗꯨꯅ ꯐꯛ ꯃꯊꯛꯇꯨꯗ ꯊꯝꯂꯤ ꯂꯂꯩꯕꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯇꯧꯗꯨꯅ ꯂꯩ ꯃꯆꯤꯟꯅ ꯀꯩꯀꯩꯅꯣꯁꯨ ꯍꯥꯏꯔꯛꯂꯤ ꯑꯩ ꯉꯥꯛ ꯄꯤꯁꯤꯟꯕꯤꯅꯤ ꯍꯥꯏꯔꯒ ꯍꯞꯇꯥ 2-3ꯒ ꯁꯨꯖꯜꯂꯛꯑꯦ ꯃꯁꯛ ꯐꯥꯎ ꯎꯠꯂꯛꯇ꯭ꯔꯤꯁꯦ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯈꯜꯂꯤ ꯅꯨꯄꯤꯗꯣ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯋꯥꯈꯜꯗꯣ ꯃꯐꯥꯡ ꯃꯐꯥꯡꯒ ꯈꯜꯂꯤ ꯉꯥꯎꯔꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯋꯥꯈꯜꯒꯁꯦ ꯏꯔꯪ ꯂꯪꯂꯤ ꯏꯇꯧ ꯇꯧꯔꯤ ꯇꯧꯐꯝ ꯈꯪꯗꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯥꯞꯄꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯜ ꯈꯣꯟꯊꯥꯡꯗꯨꯅ ꯇꯁꯦꯡꯅ ꯃꯐꯝꯗ ꯑꯣꯠꯄꯅꯤ ꯃꯔꯥ ꯂꯩꯕꯤ ꯑꯃꯒꯨꯝ ꯑꯣꯏꯍꯟꯕꯅꯤ ꯃꯥꯕꯨ ꯋꯥꯍꯟꯕꯅꯤ ꯃꯤꯗꯨꯕꯨꯁꯨ ꯃꯥꯅ ꯑꯣꯠꯄꯅꯤ ꯃꯥꯒꯤ ꯂꯦꯝꯖꯕ ꯂꯣꯟꯊꯣꯛꯇꯕꯤ ꯃꯇꯧꯗꯨꯅ ꯑꯩꯅ ꯀꯩꯒꯤꯅꯣ ꯃꯍꯥ ꯎꯗ꯭ꯔꯒ ꯊꯃꯣꯏꯁꯤꯅ ꯃꯊꯛ ꯃꯔꯥꯡ ꯍꯧꯈꯩ ꯈꯣꯏꯁꯥꯎꯅꯩꯁꯤꯅ ꯑꯩꯒꯤꯁꯤꯕꯨ ꯃꯥ ꯅꯨꯡꯁꯤꯔꯕ ꯍꯥꯏꯗꯣꯏꯖꯥꯠꯂꯣ ꯇꯥꯟ ꯆꯥꯅ ꯃꯦꯗꯥꯁꯨ ꯊꯣꯔꯛꯂꯤ ꯋꯥꯈꯜ ꯀꯟꯅ ꯈꯜꯂꯤꯉꯩꯗꯨꯗ ꯊꯥꯡꯒ ꯄꯨꯈꯝꯒꯗꯣ ꯁꯠ ꯂꯥꯝꯊꯗꯨꯅ ꯀꯨꯏꯊꯔꯒ ꯍꯥꯏꯔꯛꯂꯤ ꯂꯂꯩꯕꯤ ꯆꯠꯁꯦ ꯑꯝꯇ ꯂꯧꯁꯦ ꯋꯥꯈꯜ ꯀꯟꯅ ꯈꯜꯂꯤꯉꯩꯗꯨꯗ
ꯁꯔꯦꯛ ꯍꯥꯏꯖꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯨꯄꯤꯗꯣ ipa pakhatna lengjumani do sat in khatuna medana pakhatna mangak tu lekhatuna yinglakli meda amokso no fitongna makha tarakli kanano ne nang hawji uda bu kuiri kai nang hai do bo laleibi ikai bai lakboy mamai ga do hai ka mon maman kri aha kai ba inama kai shunte da lalaibiಗೆ ngahankaiga manadaba mataududa medaso sat amo ichingchingna hairukli kahino ne nangni paga pakhaliduna kashu tawdi nama tahu tawradi phaida nasanungai drabasini aina haisena nate dai nama ai khoklage ko nangmelo ai khodam thamu ki ge nama inama na hana khokpiramu phagduda nena tana ngek sangduna phamtharakli medado yamwana tab angang waduda pag amayaw bani aduday hamo lalay misyo pat hawgali aduga tab managda changduna makutta hamli medana no babda khokpa hawri madagi hekjana janu so halakli somong matonde momon tawduna layribi lalay bi ubaduda medagi managdaga sat kapam tharakli kaino masina nakpay ka tawrisina khangdida janu amuk sa lawarga lalay bi tanaba moong dalawrli kaino sapon ganok ni dubo kay hayri no sapon da nuksina se kai nang hayri ro amok sumonjak sanari ba mali no pido tumin makut hamlingai momon nokli mataw do hek ubada nokning loy do wasi kanano dasingna nokning ma phawri haiduni laknaning basu phawri sunita gi khonda do da kangpre khangile lembido madano gi sabtra haidana hekta lawai luton de khaktharakai laktharak pit Lexile ko nam tayang de kay nganglak padudadi kang prek kang inupido. Ifing ping na sumong madon lomda miding na tamnagli. Aha, nang laba. Hoy, kay no, yam tazada na galami sa ba? Lalang bedo, makutay tuk to na pagtari ba lomda da lag na kumnagli. Lag ba adra sa ba? Mamit managa dalaw torakli janudo, lalang bigi yam nahina sing na sim sado na kumnag pa pamakondo da ngaksungagli made. Kajik karaka nati yam sathina ngakle rupi mage waduda phasana ngaklabani adui nate da yam thajadana nangla ise manga chakmana ba janugi waduda laleng bido majinga da pairap ka tawrakli peri ga tawaduna sawrak ka tawna khumdakli is aisibo sungna kulak da dongna ani dogi waduda nukmi tadana leiri manam madawan sunduna laleng bina phatka hairakli inama aibu sungla ka lakdrabrane meda nokmi nabab de khong na laida doni ba noi ta modi bema inama aiga mangai ngam pode da kaido hawrige ma awa thabiloi heknin ta hobani aina sawraktana ne yumda changhaloi Pam na lebe yang pam rabu, pam na pulaga thamni ngasi. Aina soidina sawradi kaya phajaroi he. Ngaidagi wahai duda, nalaing biga chanu gaido wanthakai nokje. Nabab to chawal lawyer dona nalaing bido. Mayum chana bahai dona sunita na kontong pauba thendok pagi lambi dani. Ani do wari sanari. Kaina nupya, dang lami saba, kai lige. Ik anga tau dona nalaing bido. Lali tau na kumnak li. Sumlak pa nimi. Yum dalay bitan be. Matama gi waduda lagnaway kay ba chanu sabat haijalak li. Kaino ne yum dagi hen bahay na dabanang na yum dalay bitala hay siba. Ay bo thajaroi siro. Ay say noy dala haning dabra. Ngasay day chakat hengang. Aday na teda. Hoy yari. Hayang kay lagjar lehuro nang sup ay siya lagi. Pagi dong neme nang sasawi ra. Nate. Ay bunong da sawookraba. Ado di chaklo ay siya lehoragi. Lehoro. Kontangwan malano amu pabi kini. Cheno da nong lado na madada pagi ka tau silak do na laknaragli. Padwe sibo nang lo ay ron na piya. Yari chongo to. Lehoro ko ado de chalo. Ay sa changagi. Chocho. Pazana chalo ko to sinaksani. Lalay bisyo hoy hay bago nagfit ka tau jaraglami. Cheno sa prabra dam changkri. Maso dam lagli. Nagfeta ro mamay thongduda anthoraklaga khongthang amani thang horokpadagi noglamba sakphamdo thakhanjen ki karigi so hanjala haigi khanna tamgi khanna chatpa wadu de hairamdre
ꯆꯅꯨꯅꯁꯨ ꯍꯦꯛ ꯍꯧꯗꯣꯔꯛꯑꯗꯤ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯉꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯜꯂꯛꯇ꯭ꯔꯤ꯫ ꯑꯣꯝꯆꯥꯛꯅꯔꯕ ꯊꯃꯣꯏꯗꯨ ꯄꯨꯗꯨꯅ ꯂꯂꯩꯕꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫